Manipur Police na Imphal East, Imphal West, amasung Kakching District Tongan Tonganba Mapham Singdagi na thingkhraba Lalhoulup ahum ki Meeoi phagatpa ngamkhre. Police tagi fangba pau amana hai Imphal West District ki Meeoi Police Station konba khurkhul ge mandap yumpham relief camp tagi na thingkhraba Lalhoulup prepak pro ge active kader ama phagatpa ngamle. Faraba Meeoi adudi leimakong Prem Nagar dagi hausikna mandap yumpham relief camp leiba ningthozam bobi atopaming Khongnang thaba chahi kunthra taret ni mangondagi mobile phone ga Aadhaar card amagasu phagatpa ngamle haidi amarumda Imphal East District ki Hangang Police Station na konba sawumbung maning laikai dagi na thingkhraba Lalhoulup KCP PWC ki active member ama police na phagatpa ngamle haidi faraba Meeoi adudi Sanasam Sonamit atopaming Chekla atopaming Sonamani atopaming Nauba chahi kuntaret ni haidi nakalamarumda Kakching District ki Wangu Police Station na konba Wangu Tera Mamaiching dagi na thingkhraba Lalhoulup KCP City Maitai ki active member ama police na phagatpa ngamle haidi faraba Meeoi adudi Wangu Tera Mamaiching dagi sarungbam thoba chahi nifumdoini mahal Kakching amasung Imphal West District ki Tongan Tonganba Mapham singda lugi wangbada miyam dagi senkhai thumkhai tawbada chenaba Meeoi ni hainasu police ki pawasina makhatari